चैनल ना ताबीरिबसिंगबो तराम नोक्सिनजबग लोइनना ngasi December gi tang 8 ing kumja 2022 sagolsen numit ki khomjinba paw lobirasi Malem gi leibak yankhai tareta Omicron na hokhiba numit 15 ni da sandokre aina World Health Organization gi chayol gi oiba report amana khangalakli South Africa dagi November gi tang 13 dagi sandorakliba Omicron na Khongjel yangna tamthiraba saktam lawrakpada malem gi leibak singna cheksin thorangsu lawnari America gi maming leiraba scientist Anthony Fauci na haiki madudi corona gi anauba variant Omicron Delta variant tagi su hena kiningai oide haina leibak pokpa numita news agency AFP na lawba interview amada haiki Chief of Defense Staff CDS Bipin Rawat helicopter crash amada mahaki loinabiga loinana laikidre laibak thiba thodok aduda miyoi 13 sikre thodok adu Tamil Nadu gi Kunnur hairiba mafamduda thokhibani Defense Minister Rajnath Singh na awabu phongdokre mahakna haiki madudi Bipin Rawat na laikidabasi laibak asigi mengkhatpa ngamlaroidaba awatpa amani Prime Minister Narendra Modi nasu awabu phongdokre Saitaranjan Borabu Nagaw Police na Fajinkhre matam khuding dachaye naba masung kanglup maselgi marakta yengthinaba makhalgi wangang kaya ngangduna lakhiba Saitaranjan Boragi mathakta maikai kaya dagi FIR kaya thangatkibasu laikabani Bihar Sarkar na mapan leibaktagi thunglaba miyoi singi travel history tracing tawba hokre haukiba chayol sida mapandagi lakhiba miyoi singbu Bihar gi Health Department ki official singna kupna thigatuna makhoi gi tangai phadaba testing tawba hokre Dubai dagi lakpa miyoi ani gi masada positive oiba thengnarakpadagi hena checking thorang lorakpani haina paw asina makhatari Omicron variant sandorakni basi yenglaga Manipur lengak ki Health Director K Rajona garang COVID-19 testing amasung sample lobasing hena checking na thabak tawnanaba khangan bagalona mapan leibak-tagi Manipur da thunglakiba miyoi sing numit 8 ni home quarantine tawkhrabada nipal suba numita soidana RT-PCR test tawgadabani haina su khangan ki lepa leitana awang nongpok amasung kasargi district kayada churiba nongna lawmi singbu awafamda tahalle lawrok pantha asida lepa leitana nong chuba asina lawmi singi phau lokpada awaba kaya mayok na halle supnagi numit 12 gi tungda Barak Democratic Front ke luchingba Pradip Dotto Raibu jaminda thadokre Assamese loan gi matangda chayet na bawapam kaya thamlubadagi Brahmaputra Valley dagi sarang naduna wakat kaya lakpana maram oiduna FIR kaya thangalakpadagi Pradip Dotto Raibu numit 12 gi mangda Kasar Police na phajinkhibani Assam gi Dhemaji Polytechnic ki manak nakna lam khopchinduna imung manung kharabu lam takhai bachaluba lengak ki thomi singa mafamdu ki prajaga akan bamuknaba mathokre mangjaunana lengak na notice kaya piduna lengak ki khopchin balam thadokna ba khangan khraba matungda khongtang asi laukhatkibani aikhoi bu kaptuna hatpiu aikhoi kadai da chatkani haibana chingba thamoi sokpo wafam kaya praja singna phongdokhi hairi Assam dasu mapan leibak-tagi halakpa miyoi mari COVID positive oiba thengnare Silchar airport ta COVID positive oiba thengnakiba miyoi mari sigi manungda ahumna Karimganj jila dagini aduga miyoi amana Kasar jila dagini hairi Karimganj jila gi miyoi sing adu Saudi Arab tagi halakpani aduga Kasar gi miyoi asina Finland koirubadagi halakpani hairi Sanabungi paw Bheren da chathariba Asian Youth Para Games ta India na apunbada medal nifumathoi panglakre tongan tokan ba masana singda gold medal 12 silver medal 15 aduga bronze medal 13 lauduna India na apunba medal nifumathoi asi panglakibani Australia ki Prime Minister Scott Morrison na Beijing Winter Olympics ta Australia ki official amatasu thararoi haina khanghalakli adumoinamak players singdi saruk yagani haina official gi paw asina makhatari paw loijare feedback channel na tabirba singbu amuk hanna ikai khumna jari amasung channel asibu like share amadi subscribe tawbiyo